Tripura. Next, I would like to request Ms. Roshanara Begum from Sylhet, Bangladesh, to give a brief account on Manipuri Muslims, Maitai Pangal of Bangladesh. Ngasigi conference da lakpa ahalamal isi naw punamapu assalamu alaikum. Ai Bangladesh ki Muluibazar district ki Komalganj thana gi Kunagaw hairiba khuldu gi ningonni ai gi chani pani ni ahanjina social work da masters tami atombana CC tami honors third year da angang singi mapana police officer ni aina wo sum saireng iba ai housewife ni saireng iba paba sum rak marak ta tauje pok charak padagi taran lai pa ipugi mafam Manipuri ima lebak ama nungsiba phajawa lebak ama leyaina aduda lakning bagi mitailone kari haiba tare sopno yeng lakpagi ado ngasi organizer singna nasi ki conference ki baton thabirana lakpasi aigi sopno purona mani jamna harau jare lonmaku dhonnobad adugi damakta Bangladesh ta pangan gi masing si jamna leite hairagasu 64 district ta only for Bangladesh ki Muluibazar district ta pangan kunni thoi khak tari aduda 2010 da adum shumari onujai Bangladesh ta mi lising tarali rame adubu honjikti khar helani lising tarani thoirom oirana khali ikhoi Bangladesh ki education jamna honji chaukhale andedi chakri dusu jamna chaukhale anje angang sing school college varsity medical college ta tamba jame honji ki generation ki angang sing aduga chakri su jamna tauri Bangladesh ki mapan dusu chakri lei loina mapan da thabak tawbu mi su jame Bangladesh ta aduga ikhoi gi MBBS doctor haiba andedi atei chakri su mayam professor engineer police BDR army dadi masing jame jamna leire larik lai su da su khoi gi Bangladesh ki pangan oiba madrasa pangan tamba pangan lingba madrasa mari manga suna lei pangan ta lingba school high school am su lei larik lai su da jam chau khatle alampi na na goi taraga harauni je khoi gi result su sumai phai ekhoi pangan gi angang singna metric parikha thabagi matam sida teacher singsina pangan bishesh kore pangan teacher na jamna luna phajana gurutto sohokare mohoibu takpi aduna result su jamna phai ekhoi pangan tetoigaw school si ekhoina muloto ekhoina tamakpi school si chahi godingi result jamna phai angang singi metric parikha si A+ phangi amphau fail leite adu ekhoi mayangi lamdam da leiraga su mayanga ekhoi ga sompor ko si relation si jamna nungsi na nonglo na le ekhoi butu hatpa ta hatpa mayang na usitta ba si taude ekhoi jamna nungai na phajana mayanga marup ku maina ichi naw ku maina phajana tina dana le ekhoi bu jamna channa taubi mayang na aduga bishesh kore ekhoi gi district ta ekhoi pangan na dum khar hena chawkhatana le ekhoi mayang dagi ekhoi gi harau ba kumai culture ba ekhoi gi pangan gi anondo utsob haibasi Eid ani lei prithvi gi maham punamak ta pangan na kasar da Manipur da te mafam da je bhabe ekhoi pangan gi culture palon to basi kasu different leite ekhoi Bangladesh pangan su duman tawi Eid ani makta kurbani tauba Eid kurbani ta kurbani tauba sai in thokpa lonmaka phajana share tauba ruja itlaiga tal hoba jam shuba adedi phi shubai din adu singdo adayam kana koina ba chatna ba thautal maroital hoba chegai tal hoba chamina ba koimina ba phajana nungsi nonglona tawi
nuhong khong nong tho ega su sagai na thabuk pangbi ba asigi phifam sim choi khoi jamna nungai mane nungsi na phajana tin tan lei sagai na thabak su ba la tai thok ba hal sing na angang sing na phida khumjan ba adai di challe lega kana thongmi na ba phajana adugo chammi na ba phajana asigi sima discipline da phajana ikhoi sagai sing sina jamna pani adubu hanjiga makhana kitna develop oire e oi babudi chair table da su pijaba aina khulaibam ni ikhoi ipai pu ai khulaibam ningoni ikhoi ipai pu di joinogor kasargi joinogor gini ai gi ipai maming Muhammad Nasiruddin kawi mahak leikitre khulaibam ai khulaibam sagai ni indomcha marsu yaki somporko de ya indomcha thoi mahak na bu khula aribam ni ai ima hoi sagai si aribam ni sagai singsi khoi Bangladesh to susumai na aribam khulaibam khunja sajabam deidi sajabam mansulei adumana lei sum India da jalai riba karise Bangladesh ta sum adumana sum lei aduni khoi nane harau kumai sidai khoi aduni it ani shobe barat shobe kodor adai ni hong khong nong thokpa adai di adu sing du sum phajana loina siar to edu poila boisa aina Bengali Hindu Muslim mitai pangan loin makna punna si onustan sima phajana palon to yonji poila boisa si jam jauna to ne ba jamna anuba chahi anuba changbagi asima aduga nahak hoina taraga jamna haragoni je ikhoi panganda Tripura da haji inawam na hairamba warisi nungai te tabada je sumana mi jamde laile suda jamna karini an hase tu kito ikhoi Bangladesh ki di am kana mana haibasigi ekdom biporit ni ikhoi Bangladesh ki ningol singsi nupi singsina nipa de gi ni hele laile suda jamna aduga jamna chawkhat pagi wari ni nahak hoi nungai ni khoi gi nupi singsina larik heba singsina bu jamna job to nare ama phau phamman leitre nipa ga khwangje laktan honare je karamai na chawkhasi phamman leiba si thokte ko aina nupi singsina larik thabak to do ba singsina job to do ba housewife singsina bu jumda phamana macha masu mawa office ta kahal harega songsar gi thabak loirega time khitang phangbasida karamaina lupa paisa simbajani phamman leiba jade ko aina khwangje laktana salli loi ba el ngano loiba adedi amakana phi saba jamne phi ron sari saba phidup saba phanik saba hotna dana time mai se ama phau manghan de harisini jamna thabak sudana honai aduna jamna adu amakana na hakoi sunungai ni khoi nari sadhinata na hapsin pibu sadhinata jamne pire Bangladesh da ikhoi Bangladesh ki pradhan mantri su step ahum sure mana kadi arisi aduna ikhoi amakana ikhoi gi family imda ge ikhoi Bangladesh te ikhoi yamba singna ahalamal singna ikhoi animak pu nupi ta leadership orne chatlu desam da kai tawren ayamba meam nokchan dori min hoibu moi pangan loina ikhoi family imta ni chatlu aina mane sahos pirana ikhoi bu thare ikhoi ichina mane indom chabu ga ibu ga ado arang dei su thunga badagi ikhoi bu aduk phajana somman pirina aduk phajana ikhoi bu thammise asi ikhoi ge mane jamna choba pha mane pawa mane phangba asi ibasi kobita ibasi aina bu all Manipuri Muslim pangangi nupi singsibu jagorun mane kaito beda makte ibani ya isana Bengali ga iba aigi sereng nungai ba nangbu phangingbana taw thare marup loina khamnai draba ichel da ungam gumna hingba masung sibagi tamchiraba kumai dasu ningai dana leire mahakti pukning lupna achet pa mari punamak thadoktuna atya khet na wang na manglan puraduna paigani karamba matamda masa sagal sing sandokladuna sangban na ba atya gi uchek na paibagum mitchana ani da mahakki manglan kaya eksinduna kagani chingdon da kaidongai thamoi ga singnana isida loije assalamu alaikum. Thank you so much, Miss Roshanara Begum from Bangladesh.
Bangladesh leba koi maitei pangal gi matang da yam phazana libi gre wari oina nungai ta bada